ZUF na popi pambising yan thatkre Jeliarong community gi mapamapuna thambiram balam khai manung de illegal immigrant Kukising na aranba mongda tharamba popi pambising amadi mafam aduda saramba lautang sangsing Jeliarong United Front ZUF na manghanbagi akanba operation sathakre ZUF na popi pambi yan thatpa satharaki operation da ani suba fake oina ngasi nungtil pung amarom tabada ZUF ki miyoising na popi pambi kaya yan thatuna manghanbaga loina na mafam aduda saramba farm housing su thugaina ba Manghankhre ningsing bayai thasi ki amada ZUF na Kangpokpi district ki Wafong area da tharamba popi pambi sing amadi farmhouse kaya mai thaduna manghan kibaga loina na illegal immigrant sing na sijinda gari kaya sum mai thaduna manghan kibani ZUF ki mai kai ki Jeliarong gi lamkhai munung da ain kaina sangsiliba sangsilaktuna popi pambi thaduna akan wafam thamduna lakhibaga loina makhata nan Jeliarong area da popi thabagi thabuk chathaраglabadi ZUF na lebna tharoi haina su pungduragli panbaya badi thasi ki saisat amagi da su ZUF na Imphal Jiri lambi gi New Kaithel Manbi police station na konba Songlung village area da lautang sangtara amadi gari khara mai thaduna mang ata thokan kibani Kangpokpi district ki manung chaliba kabui purup sing da hana makhoi village hairam badagi Kukising na nauna senglung haina maming tholakiba khul asigi area da hokiba sahi ama ani asida umang koktholaga popi kaya yauna tongan ba thabuk kaya pakhet kibani numit aduda ZUF ki kedar sing na laklaga nongmai round kaya kapthok tuna popi tharamba mafam aduda leiriba kuki purup ki miyoy sing hoidoklaba matung loitang sang amadi makhoina sijinda gari sing adu mai thaduk lambani haidi ahanbada yamna maroiba update khara Korounganba khumandagi da khucharake aikoi Arambai tengon unit manakta Casper khamjallidu wanabani aikoi kem thokloi kaplaklaksu aikoi lai ninglaga leijarage haina Arambai tengon gi lusing purin Korounganba khumanna phongdokpiri PR laingakna system da satpana thabuk khudingmak takpani IDP sing nungsina loina biba mathau tai en biren BJP ki legislature sing na amato in state asida popular government ama semnaba amato in punsin duna hotnari Manipur da popular government ama lingbada mari lainana BJP ki national general secretary BL Santos su Imphal la lakani haina toromane du Bihar ki election laibana tintagi bani amoramda hojik laiba PR laingak asina miyam gi oiba thabuk thoram sing paikhatpada system da satpada thabuk kuding maktab kani popular government na public Riksta satpana thabuk yak singani file process ta tapkani haina former chief minister N Birenanga siniti pesutek ta leiba thambal sanglen da pangthokiba bande mataram gi samgi yangkhai subaning sing thoram gi sideline ta promising unaba ma da pungdokre magna makata na haikiba status ta popular government ama lingnaba ruling ki legislature sing no honari handak ta su ikui kuidana MLA kunga mangana Delhi da satuna BJP gi north east in charge Sambit Patra ga unaduna Manipur da popular government ama ling bhaiba simyam gi apam bani athupu matam da popular government lingnaba mathau taba thabak sing paikhatnaba MLA sing ga punna unadun wari sanakre maduda Sambit Patra gi maike gi MLA sing gi wafam madu party gi high level da puthoktona khannagani haibagi thajau pirakhrabani madugi matung mahak yauna MLA team aduda yaukhiba MLA Govindas Konthau sum MLA Kemchan speaker Satyabhatram sum MLA Biswajit yauna punna makhoi mangana BJP gi national general secretary BL Santos ka su unaduna Manipur da popular government ama lingnaba taksin balaikre wari sanaba aduda national general secretary gi maike gi su Manipur da popular government ama lingnaba gi wafam adu yamna lumna lawduna taki loina mahak masamak Manipur da lakani haina khangalaki adubo hojik Bihar da Assembly election pangthokliba asina maram oiraga matam khara thinthakibani hairi Kairau Kendro gi MLA Rameshwar Nath asigi sarkar semdrabadi speaker Satyabhatram leader oina khanduna sarkar semnaba claim tawragani haina phongdokhiba amasung leader sing gi marakta class leibra haina hangbada madugi matangda mahakpu wangang hanbiganu haina comment amata piyu yakide IDP sing na thengnaribu khudangsa da basingi matangda palladuna relief camp gi akoibada leiriba miyam organization club amadi mari leinariba district administration gi kangbu sing na makhoibu luna sana tawbina ba appeal tawki adubo hojik leiriba PR lengak asina thabuk thorom sing paikhatpada bureaucrat officer sing asi system da satpada matam thinthabani popular government ama leiraga na mathau taba sing adu khudakta pangthoklaba matung file process ta tapkani masina sauna khenaba laigani haina phongdokhi MPSC gi main examination ga mari leina Guwahati da athingba hukum thamkhre
Ngasidagi hauna tha asigi mapan pawa pangthokadoriba Manipuri Public Service Commission MPSC Combined Competitive Main Examination 2022 asiga mari leina Guwahati Center da aswa engam yaudana ningthina amasung transparent oiba exam asi pangthokpa yanabagi damaktu Guwahati Commissioner of Police ki office ta Bharatiya Nagrik Suraksha Sanhita BNS ki 2023 ki makhada athingba hukum issue tawkhre examination asi Guwahati ta leiba Assam Public Service Commission APSC ki office amasung Manipuri Imphal Center ga sapmanaba matam amata pangthokadabani Guwahati ki Assam Public Service Commission ki office ta pangthokadoriba APSC ki mains exam asida candidate Chamaga Maudraga Mapan Nasarug Yagani Center as the exam Tagador candidate sing as Ayamban state as the Hosic Togli Bakangluki, Irang as in the Imphal Center Tamna Lakwa Kudung Tiba Mek Novia Hena Kanba Cookie candidate Kayawni Guwahati Center the Pangtokador examination as Marilan Guwahati Deputy Commissioner of Police Administration Imdak Ali APS Nahaukiba Yumsekesa Numit Isuta Ukiba Prohibitory Order Amagi Matung in the exam Manung the valid Oiba Admit card sing paiba candidate sing exam official sing duty to gadaba police person sing amasung authorized government representative sing natan Assam Public Service Commission gi exam center asigi meter samagi area ta kanama ta sangthok sangsin tawba yaroi hairiba thing order asi exam pangthok ningai manung haibadi exam numit singi ayuk Pung mapan numidiyum ga pung taraga nithoi phawba aduga numidiyum ba matung pung amaga makhai degini nungthil pung mariga makhai phawba leigani masi maru ene law and order issue yauna exam asida aranba thongsing chathaba maru ene social media amasung mobile application na aranba mungdu sin nabagi damaktani orders na makhata na hairi bana mamangi matamda asigum makhal gi recruitment testing asida outsider sing na khut thingjinba amasung na tab pambai sin nabagi thodo kaya leikre maram aduna Assam Public Service Commission gi office complex ta pangthokadoriba MPSC gi mains exam asi free and fair oinaba amasung selection process ta hena transparent leinabagi damaktani kanagumuna thingmu thamleba si thugai iramba tarabadi Bharatiya Naya Sanhita BNS 2023 gi section 223 gi makhada akanba action kaya lakutkani state government gi directive ki matung in hairiba exam asi yamna smooth oina amasung transparent leina pangthokna ba mapung phana semsaba loire haina su Guwahati Police Commissioner asina makhata na phongdokhi Russia gi MBBS tamba India macha amasina fangle Russia gi ufada leiba Buskar State University the MBBS degree tamba masagi sahi kunga mathoi suruba India macha amasina fangle ANS की रिपोर्ट मतुंग इन अजित चौधरी कौवा मेडिकल तंबा महिरुए एदु थीबा खंगदना लेरखिबनी अक्टोबर कुंदा रशियन पुलिस न महिरुए एदु की जैकेट अमसुंग मोबाइल फोन असिंगवा पोलम खरा उफादादा लैब तुरेल अमगी मनाक्तगी फंखी पुंग खरा कानरब महागना तोंखिबा खोंगुपसु मफम अदुदगी फंगबा ngamखि अक्टोबर 18 की नुमिदांग पुंग 18 दगी थीबा खंगदना लेरखिबा महिरुए एदु महाका लैनि मिन्नबसिंगना फुंगदोरकपगी मतुंग इनदि हॉस्टल की वार्डन की संगोम लौबा चटखबा अमुक हन हलखिदबनी हाइरी Thailand the sensin kiba India masa sani gu humdra aeroplane da hondorakre Myanmar gi Miwawadi region da cyber scam center sing the military junta na recha thakpadagi nan thoktuna Thailand gi My Short Town the sensin kiba India masa sani gu humdra aeroplane da hondorakre Bangkok da laiba Indian embassy amadi Chiang Mai da laiba Indian consulate na khusam nabaga nupi kun gataruk yauna India masa sani hundra hondorakibani miyosing adu Indian Air Force ki flight ani da hondoraki official source amagi matung in India masa sing adu logi wangwada ngamkai lan thoktuna Myanmar dagi sensil lagi haibagi maral da Thai authority na phajintuna thamkibani Royal Thai government gi tongan ba agency singa wari sanara matung da miyosing adu asoi ngam yaudana India da purakibani haina Indian embassy ki state amana phungdorakli Democracy satpalaibak amada state assembly bu suspend tawraga asum thamba haibasi khwaidagi masakti ba thodok amani assembly haibasi democracy gi laisangni miyam gi kholaw nei nefamni asigumba luraba mafam central government asum paisin gani haibasi democracy hat paga chapma nei haina miyam da lawna ba yawnaram gani adubu Manipur da hojik thokliba maitai amasung kuki conflict asi araibu oide hojikti president rule laibani na maitai gi natra kuki singi ihau khudingmak center na mayok nari Sahi ani ga tha taruk haukhre haijar ga kuki singi separate administration gi demand handok leite demand asi asum ahing bu oiriba maitai ga kuki ga nungsi chana leimin nau haibasu yaroi asum na thengnei morong sumdaba mayam asi popular government ama leiraba matam da kokhan bangam gadra haibasi center gi lusing basingna soidana khalam gani khwaidagi hena mi painingai oiba amana lengak sem gani hairiba BJP gi MLA sing haujiksu yetna ba yaudana lusing ba khan bangam bagi phibam leite MLA
खरा अमना हानागी चीफ मिनिस्टर नोंथोंबम बिरेन बु सीएम ओयहनिंगली अदुगा अतोपा एमएलए खरा अमना अमुक मणिपुरी लेजिस्लेटिव असेंबली की स्पीकर टीएस सटेबरटा बु सीएम ओयहनिंगली मखोय अनि नतबा एमएलए अमा चीफ मिनिस्टर ओयहनबगी तक्सिनबा कांगबु अमसु लेरी बीजेपी की नेशनल लीडर सिंगना एमएलए अमबु लीडर ओयहनबा हेक खल्लुपदा लेंगाक अदु असेंबली की फ्लोर दा संगिंग तोरकपदा इंथुनबगी फिबम लाकनी हाइबसी सेंटर की लुसिंगबसिंग उई गवर्नमेंट अमा सेमलगसु कुकीजोगी इरांग अमसुंग डिमांड दिलेप खरे मसिगी मथक्ता सिंग अमसुंग तमदा नोंगमि मयाम लेरी वफम असे सेंटर लोइनम खंगलमगनी गवर्नमेंट अमा हथुना सेमलरोगा मदुन हेन इरांग थोकननबा पार्टी मनुंगदा इरांग अमु हौरकलगा पतारगदी बीजेपी हाइरिबा पार्टी असे इंडिया की लोकमाइदा हापलगा योनबगा चपमानगदौरिबनी मरम अदुना मणिपुर पॉपुलर गवर्नमेंट अमा लिंहनबा हाइबसी थबुक ओइना हेक्ता ओंथोकनी हाइबगी थाजबा लेते बीजेपी की नेशनल जनरल सेक्रेटरी ना बिहार की इलेक्शन फावबदा करिमता तौबा यारवे हाइना थाजहलगा हलखिबदु बिहार की इलेक्शन का मणिपुर लेंगक सेमबगा करीदा मरी लेनरिबनो हाइबसी वहंग ओइना हंगबा ngamba एमएलए याउद्री मतंग असदा पंजनिंग वफम दे अनोबा लेंगक अमा सेमगे हाइबा तारगदी अहानबदा सेंटर की लुसिंग बसिंगना याबा अमा संगी मखोइदा पुंगनमक्तुगी वरोइसिन ओइबा याबासिंग अदु पुथोकलगा हाइनबा चुमगनी मदुनतना मुकना रोय करीबोय गवर्नर द क्लेम तौबगी चे पिसिलबदा गवर्नमेंट अमा हेक्ता सेमलकनी हाइबगी थाजबा लेते मसिगी सुमथक्ता मणिपुरी हाइबे स्टेट असे हौजिक्ति असेंबली सस्पेंडेड तौरगा लेरिबनी मसिबु लौथोक्त्रिङैदा करमना गवर्नमेंट अमा सेमगदबगे हाइबसी अरुवा वफम ओइगनी मरम अदुना गवर्नमेंट अमा सेमनबा क्लेम तौद्रिङैगी ममांगदा बीजेपी की नेशनल लीडर सिंगना करी पामलिबगे हाइबदु अमुक्ता नैना हनिंगी।